nga sifong ki batungan tungan pa Manipuri sifong singdagi maroi bi ipauk sing myam thamjagi ahambra Ukraine gi Kherson gi Russian force handokhre Ukrainian singna Fhiral Haigatkhre amasum Eshei sakhre Russian singna hundoktuna thamlamlaba landmine saithoktuna leirabu khun kayamar Ukraine amu hana lokshile haikrabagi tungda Ukraine city Kherson gi Moscow na makoi gi forcing lokok mapung fana loisile haina ngasi irai numita lokthokre Moscow na lanfam adurigi handokhibagi numit ninigi hek matung Dnipro gi nungsup torban gi Russian troops sing lauthok mapung fana lusin khrein su Russian Defense Ministry na phongdokre haina Russia gi state TASS news agency na ki adoba Ukraine Defense Minister Oleksiy Reznikov na sagol sunumita paugi agency Kherson dagi lanmi lakthokpada Russia gi damak yamdrabada sayolama sanghigani haki haujiksu lamdamadura Russia gi troop lising nifulei haina mohakna pari amasu makoi forcing ado haujiksu city adugi manung amasu akoibada lei haibadu intelligence ta utkrairi Ukraine gi President Volodymyr Zelensky na numidang na piba warolamada Ukraine gi forcing na karom da mangrom da sangshin kibaga kun nifuga mathoi liberate tawre hari adobu karigumba Dnipro gi nungsup torbanda Russian troops sing na haujik phawba leiba tarabadi mangrom da sangshilak bi Ukrainian sing gi attack makada paklaba turel ama makoina karamna aso engam thoktana lanthokadori bano haibad Moscow na soidana makputhok patari Kherson lomdagi turel adugi nongpok torban Russia na control toba mapamaduda lanthokna bigi amata ngairaba lambi da leiba hanana soklabai Antonovsky thong adu collapse tokre haina Ukraine gi public broadcaster adunasu mapamadugi miyoisingi worol paladuna ki reason adu khudum chankibagi thanipan matung kha thangba Ukraine gi Kherson dagi Russian forcing lakthokle haina Kremlin na laktholakhiba adu Ukraine president Vladimir Putin gi military campaign aduda asauba mai leiduna sienba amani hainasu New York Times na ki internet thagalakpa video amada Kherson gi region da Ukraine gi Fhiral ama wangna haigalakpu ki Fhiral ekho adugi mathakta wangna Fhiral adu thenaba miyo amana kairak amada kakhathibaga miyamna Ukraine gi national anthem sakpa nungaiba phongdokpa masum khuba khobadu ki adubuna kalamaromda Ukrainian officials na lamda madudagi Russia lanmi singna mapung fana thadoktuna satkre haibatu makhatana singnari wai singdagi thabak singnai hen hauna ngangi lan amata taramdana Russia na Kherson thadokhibagi ingit sing aikoina udri haina Ukraine president gi office ta advisor oiba Mekhalo Podolyak na haiki Russian Defense Ministry gi matungina haujiki phibam singa sida Kherson city amasum thangnaba settlement singda mapung pan supply tawba masum thabak sataba ngamlaroi ki sei sigi February 23 da operation asi hek haukiba matungdagi Russia na makoi gi special military operation sida makoina khudum chankibada Kherson city na ahanba urban hub aduni amasu Moscow gi forcing na mapung pana paibada amata oiraba regional kunung aduni hanasu pausna makhatana su phongdorakli Amaromna US na Ukraine na $1 million samrigi security assistance piragani lakthokre Russia na Ukraine gi civilian amadi critical infrastructure singda hanmanaidana attack sa tharakhiba saira asida US ki mekedi Ukraine na $1 million samrigi security assistance piragani lakthokre haina official report amagi matungina phongdorakli US ki deputy Pentagon press secretary Sabrina Singana journalist in the phongdokibagi wapam amada United States na Ukraine na $1 million samrigi anoba security na assistance ki package piragani masida air defense system amadi surface to air missile na singba yauri Mana makata na haikibida Russia na Ukraine gi civilian amadi critical infrastructure singda tamthiba mong amada air attack sa tharakliba sinamara moiraga tangai phadana defense ki mating pibigi mathau tarakibani US na pigadoriba $1 million samrigi anabu security assistance package asida short range highly mobile advanced air defense system mari yauri US na Ukraine na hariba khulai makal pibasi masina ahan boiri masigi mamang US na Ukraine air defense ki saru oina Stinger missile kya maspikre package asigi manungsana Hawk air defense missile system pigadori Spain gi mekedi su HIMARS precision rocket launcher seasonana bagidamakta ammunitions motor round amadi artillery na singba pibada su yaure loinana apikpa khulai gi ammunition round $1,020,000 su pigadari
Ukraine ki President Volodymyr Zelensky na maki counterpart oiriba US ki President Joe Biden amadi America gi miyambu khulai makhalasi pirakpagi damak thagat papongdokre aikone Ukraine gi civilian singbu air shield tawduna ngaksengani hauze koina lan mai pakadoriba matamasi kushiloktrabani haina President Zelensky na haidi US ki makok thongpa generals Mark Milley na Ukraine gi lana sida Russia gi lanmi lak ama hena Syria haina phongdokiba nongmaleraba matungna US na dollar million samni security assistant pinabigi wapamasi lauthorakhibani hairi haina su paus na phongdorakli amaramdana China ki President Xi Jinping amadi US President Biden G20 gi sidelines unagadori China ki President Xi Jinping na US counterpart Joe Biden gi mathang siol Indonesia gi tropical island Bali da pangthokadori G20 gi summit ki sidelines ta unaragani haina China gi foreign minister gi mekedi gi phongdokre Xi Jinping na itihasik oiba mongda China gi ohumlak suba time gi oina leader gi phamasi paikraba matung tarakpada ahanbo oina US ki President Joe Biden gi unaduna wari sanagadoribani November gi tang taraga mari dagi taraga teret phawbda Indonesia gi Bali da pangthokadoriba G20 gi summit asida China gi President Xi Jinping su saruk yaragani Indonesia ki President Joko Widodo na Borton Torakibagi matungina China ki President Xi Jinping na mifamadura saruk yagadabani haina China ki Foreign Minister ki spokesperson Hua Chunying na phongdoki Sagol sunumita White House ki mekedi lauthokibada Biden amadi Xi Jinping na unagadoriba maru oina line of communication hena nakshinaba mari thamnabagi matangna khanagani Loinana lebani gi marakta puna thabak tawminaduna lam kaya kusamnaba thabak paikhatminabagi matangna su khana nainagani sohari US ki President Joe Biden na sahi animuki mamangna US President gi phampai khraba matung tarakpada telephone call tawduna wari kaya rak hana sanakre adumainama COVID-19 gi pandemic laikhibana maram oiraga Xi Jinping na mamang sahi gi September tha phawbudi mapa lebak satok chasin tawduna borep laukiba aduna maram oiraga US ki President Biden ga hakthengna unaba yakhide Xi Jinping na November 13 ki 18 phawbada Thailand na khongsat pangthokadori Thailand gi Prime Minister Prayut Chan-o-cha Barton Torokibagi matungina Xi Jinping gi khongsat asi pangthokibani Magna Thailand gi capitals Bangkok to kungohumdoi suba Asia Pacific Economic Corporation APEC economic leaders singi mifamna su saruk yagadori President Xi Jinping na unagadori ba malem gi ate atopa lebak singi lusingba singi manungda France ki President Emmanuel Macron Senegal ki President Macky Sall Argentina ki President Alberto Fernandez na singu yauri October thagi atheng sarukta Xi Jinping na China bu US loinana puna thabak tawminaduna anauba iram haunabigi wapam phongdokiba laikhrabane hanesu paush na makhatana su phongdorakli adu hausko ina su myam paush su matang se lusinjarage masu myam pun anauba update ngamina sai na su channel sigi mekedi gi myang ifamna thamjari myam pun anauba update ngamina se